ngase phongkiba tongan manipuri sipungsing amasung thokiba thodo wathoksingdagi maroibi ipausing myamna thamjagi ahanbada huyelan paudigi lokusaraga Phamjikhre amasum linthoi ngambi hatpra sienaba Kuki na amasu CBI gi langda thure miat asigi mastermind singnaba paulun mangsu CBI na punedigi faraga custody di malokre kanglomasil gi marakta akan belan soknaduna Kuki militant singna Thengna Meitei singbo pharaga halaba matungda phumjinbigi thabakana satharlingi sairak July 14th mayumdagi thokibadagi hanjilakhidraba phizam Phamjikhre Saikun amasum luwangbi linthoi ngambi hizam sai taraga tretpu minungsi yaudana halaga Phamjikhre haibigi mayokta Central Bureau of Investigation CBI na lokatpa case ki investigation sa tharakpada tha sigi amad miad asida sienabani haiba Kuki nupa ani amasum nupi ani phakraba matungda thaudo asigi mastermind singnaba Kuki na amasu CBI gi langda thurari CBI na lokatpa case asigi banga subi accused oina charge taroduna faraba Kuki na adugi maming paulun mangkawi ma hokipa yumsagesa numita punegi mapam amadigi CBI gi team amana fagatkhibani hari ma khek phabaga panthadana Guwahati da puraklaba matungna mapam adura lebi special court amada CBI gi mekedigi makogi custody de thamnaba remand player tawraduna putokre investigation agency sina player torakpagi matungina court aduna paulun mangbu tha sigi taraga turuk phawba makogi custody da remand pirakre hari sai noriba mahirui ani mapam khangdana leirakkhibagi matangna luwangbi linthoi ngambi gi apokpa hizam kuljina July 9 Imphal PS da ayiba report ama file tawkibani report adugi matungina numitumakta police na case FIR number 584 clause 7 2023 under section 366 368 34 registered tawdun rokakibani ado case asi yauna manipulenga kimeke digi CBI da sinakiba case ngi manungdagi investigation agency sin apan ba case kun ma coin amuhana register tawdun lokalaga investigation sa tharagani haibigi notification ma hokiba August kun gomdoida Ministry of Personal Public Grievances and Pensions Department of Personnel and Training New Delhi na tholakibani notification adugi matungina numit asidagi case asi CBI na paikrabani serak sida mamang thagi kunga mangara sahi nauriba mahairoi anibu Kuki militants na minung silaitana hatpani habi photo sing viral oirakpadigi manipulenga na mari lenaba ministry da haijakhibagi matungina panthadana CBI gi makok thongba official sing Manipur da lakhibaga loinana mamang thagi amada mihat asida senabani haiba nupa ani amasum nupi ani phara khudakta Imphal airport gi Guwahati tamna pukibani ahanbigi oina fogatkhiba singduna Paumilun Haukip Malsum Haukip amasum nupi aniduna lingnai song abaite Kuki amasum tinailing henthangni makhoi mari phabra piklibi nupi masani su mamagi matung induna inakhibani adubo makhoi di Guwahati gi Zawenal home amada thamkhibani phagatkiba makhoi mari mak CBI na makhoi gi custody da remand lokthaduna ohangpong sathakibani hanisu pausida makhatana palakli Makasa tarak poina to papawmana political party tarana governor da memorandum Phamjikhre law and order ngak par state amasum central missionary sing phel oibadagi mangkhraba lenga ki ahoba mentionana ba miyamna khongjang sangslakle party taragi lusing mamasum mihut sing da governor da memorandum Phamjikhre lakpada police na khutpa na thana bo hunari haibadagi sangkanakre me ahum digi satrak dibu kanglu masel gi tamthirab lana si ngasi numit chamaga humfuga mari ni sujilaglaba fawbata lenga ki meke digi khamjinana ba hona da begi mathakta law and order ngak pangamlakta badigi congress yona political party taragi lusing busing amasu mihut singna ngasi governor da memorandum ama pishinduna state amasum center gi missionary sing housing Manipur oiriba sathirab law and order gi phibam ngak pangamda badigi section kya gi miyam na mangkraba lenga ki ahoba mentionana ba local civil society semlak pagaloina tungan ba makal gi khongjang sing sangsinnarakle habu wafam phongdokre ngasi nungthul Imphal gi congress bona political party tara AAP AIFB AITC CPI CPIM congress JDU NCP RSP amasum Sibasana UBT gi lusingba sing amasum mihut sing pullaba matungda rasbon tamna makhoi gi party gi phiral sing pairaduna memorandum Phamjikhre lakhibani Adomaina memorandum Phamjikhre lakhiba singa dugi manungdagi political party amagi thaumi amada police ki sub inspector amana khutpakna thana bo hotna rui habigi wahaudagi nakal ani gi marakta sauna mukna buthoki adomaina congress lusingba I Hemochandra amasung congress president K Megasandra yauna police officer singa wari sanabadagi nakal ani gi marakta yana ba puraktuna political party taragi mihut taraga manga sangduna memorandum Phamjikhre adobo tanjadu da governor Anisha uike leramdabadagi maki under secretary amana kusinaramki
पुनः सेना अहुम पानवा मेमोरेंडम अदुना गवर्नर द फोंदोखिबसिंगी मनुंगदा मणिपुर लेंगाना मियामगी फंडामेंटल राइट्सिंग ओइरिबा फ्रीडम ऑफ स्पीच फ्रीडम ऑफ असेंबली कंस्ट्रक्टिव क्रिटिसिज्म सिंगबा थावोंसिंगी मयग तोंगान तोंगान अथिंगबा कया थमजिले लेबासिगी प्राइम मिनिस्टर ना फाव इंडिया से डेमोक्रेसी की ममाने हाइने साथोकना लाथुक्रीबनिना मापांगल कनब डेमोक्रेसी की लेंगागो लेहन सुमी मस्ति ओहेलकनबगी दमक लनाय मिवेमना निंगतमना ngang sakpa masum lengangna soirakpada criticism pibagi hak pibaga loinana ingna tapna miam punna khongjang changsinbada ayaba pigadaban hakip loinana manipur democracy kananabagi damak ing tapa purakna ba haijukibaga loinana irang asina sogolaba miyoisingda matik saba relief amasum rehabilitation sing pigadaban hakip memorandum pishin migi khongsata hanagi sub minister o ibobi congress president ke megasandra party sigi hanagi ex minister amadi mla sing yauna party punamaki makok thongbu lusingba sing saru yakip memorandum pishalaba matung o ibobina paumi sing hai irang si thamanga helaklaba phawbada waroisin purakpa ngamdre irang manungna thawdo wathok kya thokre madugi damak miyamna pndbgi khulaw phongdorakpada yaroi hadi bisi karama makhalgi democracy no democracy gi mari suba yumbi oiriba press media na phongdokpa ngangba yaroi haina kihanba phagani pungani haiduna police thajinduna aki ekhang pohanba si manipur democracy gi wantok leidi brangki ngarang su sabung ko khunang lo thokiba nomai kapna ba thawdo ki pawlaw bo sangkiba pawmi singda ka henba thawok sing satakhiba aduna takpadi bjp na lusing liba lainga sina miyamda laukthokta undeclared emergency leira brangki constitution na citizen khudimak piriba freedom of speech and expression kadaida sakhrabagi hangladuna miyamna masigi hak sing phangli brangki leikidraba mahairoi ani do khudakta Pungkhai amada location thidolaga hingna kalamba yabada ngasi phawbada makhoi ani ga haksang phawbu puthokpa ngamdabasi laibak thibani haikhenasu pawksida makhatana palakli atopa pawmadana mu thawai mirel gi women wing na governor da haidi tauri haibana yararoi nupi lal thulaklagani Manipur ki tamthiraba lan loisin handuna mausagi tangdu loitaba puraknaba khongjang kya sangsilakhiba loop singi manungda ama oiriba thawai mirel gi women wing gi nupi lusingbi tarana ngasi numidang weram governor anusia oike ga unaduna numit mangani gi manungda fagauk saw ikhai sakpiduna mafam aduna oiriba phibam yengsin biyo musum lenga ki maikei ri hairi tauri haiduna laibana yararoi nupi lal thulagani haibigi wafam phongdoklam lairi Governor ga unaruraba matungna akampata laiba thawai mirel gi office ta pangthokpa pawgi mifamda women wing gi convener thoksam sujetan hai hausuk phiba musul lenga na oiro governor na oiro hairi tauri haibisina tana makogi thapak uraktre wapamasi haiduna laithokpana yararoi nupi lal thulaklagani maramdi ingle taple haina lenga na panghaida hairaga ngarang karigi damak sabungko khunawdu numai kablakhiban hangki numai kablakhiba singthakta di thidraga numai maru taphamda leiba mida onsinduna longup tanu leiraki imai bel sing phukriba ing tappa leibagira numai kablakliba singthakta ka khatuna longup tangadabani security force ki thawong sing sina mama oibi sing hena khoisauna hale lamhenba central force sing thabaktagi lathokpagi sairak pigadabani Mairoi singdagi hauruga satharakliba phu saibigi thabakti action laudrabadi mitai phur tumlaga nakhi national highway da driver sing phurak pana petrol pump su hangdre angang anigi damak khuthang sara helabasu kari su khandre tampak ta mi manga suna punba yadre haidibisi democracy satli brangki president rule thambadi yaning di haibaga lainga asidagi hena sathiba law sing satnaduna leire governor gi maikeidigi su makna fagak saw ikhaida satpada women's wing gi thawmi sing da su paw pirakani haina khangalak laiki Pasoi gi MLA na ngang kiba wadubu MLA gi wangang lahangladuna khandagadabna ki Modi amasum Amit Shah na BJP gi MLA sing phaw masak yenglaktraga misamdi kari oina urangani hangkhen su paws da supali Amaromdana numit mari ni da nongmai kuntraga taruk maru sahunga taraga mari bom taraga tret amasum maruti gypsy ani yauna gari taruk fakale kuldip Istaram Central Forcing combined team the Tasiki Taradi Horaklagasi Power Impal West, Impal East, Kaksing, Taubal, Bisnupur, Kangpo, PMSum, Susampu District to one Mapam Singha coming operations in the Punanongmai Kuntraga Taruk Maru Sahunga Taragam Bomb Taraga Teret, Maruti Gypsy and Yaunu, Gari Taruk Fakale and security advisor Kuldip Sangana Fundokre. Nasinung Tilpung Manga Tarak Minister Gidarbar hold a pang to keep a pog from the Wapam singa si mana fungdo kibene thasa ki taraga ayuk pung nipan ga makhaida combined team na Susampur district ki manung sa labas moirang PS na koliba khoksa bungdagi country med pompi ani fakatki thasa ki taraga mathoidun ayuk pung manga dagi pung 3 minute nifu ga manga phawba kaksung district police na
Khoidumpat area da thi humgi thabak sa thabada khaw ma da hablaga thamlamba carbine ani magazine ama masum hand grenade ama phangki hari namit adu Imphal West District Police na UG group amagi ningombam khelen sei kungani pat apokpa en inawi pukhaw khewa furzu awang lekai sidigi leisram Bedan Allies Razo sei kungamanga apokpa lekidara el dolen amasum kawa hoidrum lekai digi irom Davidson say kungatru apokpa ai dazu fakatki makhoi digi 9mm pistol ama maruni pan yabu magazine ama mobile phone tare registration number yaudaba maruti gypsy ama maso Aadhaar card amaga lupa lising mangaga sahunga humdraga recover tawki hadi ngarang ayuk pung ahunga makhai digi combined force and Susampur gi Gaukthol Paulazang area digi magazine ga kona na MP5 automatic carbine ama magazine ga kona ba 9mm pistol ama tear gas gun ama rubber bullet ki maru ama smoke grenade ahum tear smoke shell ani country made motor ama country made bomb ama combat dress ama masum postum fokalaki ngaranung thildana usoi pokui makha sangom sangdagi SLR ama magazine manga 51mm gi motor shell fokalaki aduga ngasi gi oina kameng Kamran amasum mana inkholi carbine hum magazine manga magazine amaga kona na 9mm pistol ama magazine ga kona ba 7.65 ki pistol ama grenade ahum scope yawa ear gun ama 9mm gi maru humpu ga tere 0.45mm gi maru humdra ga nipan inches rifle gi plastic magazine ama amasum bulletproof jacket nipan police ki uniform zura taragom dai khongra ama jungle boot zura nipan ugi dummy rifle taragama pan charger yawa wireless set ahum KCP PWZ gi receipt book ama attendance register ama mobile phone taruk number yaudaba maruti gypsy ama fogalaki hari singda Kuki khulgi ngasi fogalaki basingna local made pimple ama projectile launcher ani muzzle loading rifle ani .303 rifle ama maru ahum country made maru ani amasum lethot bomb amani hari Susampur district gi ngasi fogalaki basingna .303 rifle ama maru ani tear gas gun ama sel ani ni aduga saroi khuleni gi ngasi fogalaki basingna carbine ama magazine ama .303 rifle ama maru mari yoramba magazine ga konana sniper rifle ama AK rifle gi maru mogdra grenade ani SLR gi maru taru detonator manga ball ammunition ni fuga manga safety fuse ama amasum gunpowder yawba khaw amani haideni su paus ta makata na palakli makasa tharak poina to papom ozoina file torak pe election petition maram sa de hairuba MLA karam siam gi wapam high court na reject tokre election petition gi woyel makasa tharagani mamangi kumza english ngani kungani thoki February kungani panam su March mangara tang ani thona pangthoki ba tarani thoi suba Manipur legislative assembly gi mikal gi region lakthokpaga panthadana Mihut oiraba MLA humpu gi manungdagi kunthraga taruki mathata tungan election petition sing file taungarakpa gi manungda yawkiba kun langthawal assembly constituency gi MLA karam sama masum atopa miyo ani gi mathakta mikhala dura lamba taunikiba o joina file torukiba election petition adu maram sadi hakiba MLA gi wapam high court na reject tawkiba loinana election petition adu gi makhata ba royal sathraga naikre o zoi sai mar po po le kidraba o ibom sa ka wa hidrom le kai da leibana petitioner oiduna file toraki pe election petition adu gi number 7 of 2022 ni petitioner si gi respondent singna MLA ke syam sa yang khage mapan apo po le kidraba ke biramani lilong sa jing maiden khungum su mikhala du independence mire boikiba hizam somrendro sa yang khage tere apo po histomba ka wa lai prakum le kai masum NPP gi mire boikiba Karam Nabakishore sa yakhi mapan apopa ke ibosok langthabal kunza awang lakaini petitioner na high court woka laklibana pangthokriba mikhala duda ka duna MLA oiraba ke syam na mire oina bagi damak ma ki nomination paper ko loinana returning officer petition ke affidavit form 26 ta ma ki educational qualification gi matang na aran ba statement pi khabisni MLA ke syam gi aseng ba educational qualification asi Bachelor in Textiles Technology ni adobo nomination paper ga loina na pisin ki affidavit adura ma ki qualification asi Bachelor in Textiles Engineering ni haina la na haijin ki bani bangna tamkiba Uttar Pradesh Textiles Technology Institute ta kaibung oinam lekai digi miyo mana ma ki aseng ba qualification hangkiba ki matungina institute asina April ama English ngani ga kungani thuida pirakiba pakhumda MLA asi institute asida kumza English ngamaga samapan ga marfuga tareta Bachelor of Textiles Technology tamki haibagi record fangle harakibin hairi thawong asina langthawal assembly constituency gi
electorsingbu lawnam tawduna thajanbagi thawong sathaki habisini adumainama election petition asi maram chade amasum kona laukhatuna khanafam thokti haiduna KCM gi mekidigi miscellaneous case election petition number 9 of 2022 file torkibani maram asidagi High Court of Manipur election petition adugi wayel sathadringagi mangoinana MLA na file torokliba wapam asigi wayel sathaduna lakhibani loinana kona wapam asigi wayel aroibo oina hawkipa August 13 ta pangtholaga result tawduna thamlakiba judgment amasum order na ngarang laukthorkiba loinana Ozoina file toraklibi election petition asi maram sade haijakiba KCM wapam kotna reject torkibani loinana KCM MLA amani haiduna laukthokkiba result adu satnaba yagadra natragana yaroidra haibagi matangda khangdoknaba wayel satharagani haina laukthorkibani panmayabadi case asigi wayel satharakpada petitioner ozoigi mekeda senior counsel HS paunamna lepkheni su pausida palakli makasa tharakpoin atien paukra memna tentangna thamjage Golmai Gaiful Silu Kabui High Court of Manipur gi judge oiragani District and Session Judge oiramadana tana High Court of Manipur gi Register General oiramadagi thabaktagi pothakraba Golmai Gaiful Silu Kabui High Court of Manipur gi judge oina appointment pirakre appointment asinga si Law and Justice Ministry na pirakhibani mauna charge lawu numitagi phamasi puragani swaidi amaromdana helicopter na sakhiba police more da Kuki nupi singna thalure Tenopol District Police ki makhar more the posting labor additional SPLO oinam Sukumar Lusimbu Police team among sinungtil helicopter na more tamna satkrabasu helipad ki more PS tamna lakpagi lambida konong lairembi manaki Sikkim village ta masing yamlaba Kuki nupi sina thattuna thamlore haidi officer sina Lusimbu Police team adu more gi AR gi KLP camp ta leiba helipad thungkibani adugo more PS tamna lakpagi lambida makoi bu thattuna thamkibani haidi Adumaina munakalani gi marakta condition khrata yanaba purakpadi police team adu numidang wairam more PS tamna sanction ki hari amaromdana Meitei driver sing aki akhang pirakpa Kuki singi mathakta action logadabani mahairoi loop sing tungan mahairoi loop mari gi Jiribam district committee council singi thapuba singna puna khuyek piduna thopa sirol amada ngarang Jiribam dagi phaldna sakhibe Apex company da yawba Meitei driver sing da Kuki singna atamna ngak leitana aki akhang pibidana tan ayet apan thuwan bagi thawong si mahairoi loop singa sina haksina lawba loina kandem tawi hadi maram sina Meitei driver singbu aki akhang pibida sena ba Kuki singi mathakta mari lena ba authority na logi matung ina sabsa ba sarak pigadapna hadi Makasa tharakpoina to papawna security force Leina2 Kalapahar lehauba aigi dukan Kuki singna Phamjikhre ahanbada hakthingna paudam Kalapahar gi khunjama miyam gi punchi amasum lanthum ngak senbina Manipur lenga amadi lengak sigi police amasum security force Leina2 kangbupi district manung sanba Kalapahar leiba Meitei gi yum amadi dukan sing Kuki singna nampu da lauksalaga makoi gi oisin kibada isagi grocery dukan phawbu yawkhre haina Kalapahari lanjelaktuna lamoi khonang khongi relief camp da lairakliba khumbong mayu Nabasandra se yangkhaina thamoisona pauksi sida phungdorakli man hai me ahum nigi Kuki militant singna Manipur lengakta taina ba ngamdraga Meitei da atamna onsindu landarakliba si hausik lairiba BJP gi double engine lengaksina thamanga helaklaba phawbda lanasi operation purakpa ngamdana lairakliba si miyam gi oinadi khwairi gi lebak thibani ayak Kalapahar da isagi mingda Dak sitha paijaduna yum inkol amasum lokham sing leijabaga loinana National Highway ani Imphal Dimapur lambi paningi mapanda grocery dukan phamduna leijarakibani aigi dukan asi aigi loinabina ayamba matamda phami aduga aina private school da oja hoiraga halaklaba matungda su ma ki mating pangi aigi isanupa ama isanupi ama leire Kuki singna me ahumda khanghodana horakhiba lan oirabasu makoidi hanadagi plan tawrakhibana numitumaktada khulai paiba Kuki sa marom laklaga Kalapahar leiba aigi yum hana mai thakibani Kalapahar da punna aigi yauraga Meitei gi yum kunga mangarum leibani adu apunma Meitei singi masingna marfuga mari rom oigani maphamadu Meitei sing sai kya gi mamang gi makoi gi ahalaman singi haktagi khunda adun lerakibani irang horakpa numitugi numidang pung nipalom tarakpada dukan thong lunsin lamlaga yumda sanglakibani adu Kuki singna loud speaker sijinaduna makoi gi marolda Meitei gi yumda attack satharo haina law khongba tarakhi Wapam masimak loudspeaker da lauthorakpadigi maphumadura leiramba Meitei sing lanjena bokhi aidi numidangi pung 13 tarakpa duwaida aiga thangnana leiba thangal nagagi khulamada chensin dunu sangjapum lokhi
नोंगालगा अखोई कांगपोकपी डिप्यूटी कमिश्नर अमसुंग पुलिस की एसपी द पाव पिरबा मतुंगदा पुलिस ना असम राइफल्स का लोइनना लाखलगा अखोइबु लौथोकपिरखिबने असम राइफल्स ना अखोइबु मे मरी की नुमिदांग पुंग 13 मखाई तारकपदा सेनापति डिस्ट्रिक्ट की लाइरौदा लेबा मखोई की कैम्प ताना पुबिखि मफम अदुदा कांगपोकपी यावना डिस्ट्रिक्ट असिगी तोवान तोवान मफम सिंदगी लंजेनरखिबा मितै 494 लेरमखि असम राइफल्स की कैम्प अदुदा नुमित खरनी लेरमलगा मे 8 की नुमिदांग पुंग 9 मखाइरोम तारकपदा अखोइबु लाइरौदगी इम्फाल तमना पुरखि अदुगा मे 9 की नोंगालमदाय पुंग 2 रोम तारकपदा सकमाइदा थुंखिबने सकमाइ की रिलीफ कैम्प दा जून 23 फाउब लेरमलगा लमोई खुंगनांखोंग की रिलीफ कैम्प सिदा मखातना लेरखिबने मांगना हाय कलापहर लेहोबा आइगी पोचै सिंग अदु पुना लुपा लाख 15 रोंगगने मदुगी मनुंग सेल ओइना लुपा लाख 2.5 सना तोला मरी अमदी फाउसिंग यावरी अदुबु आइगी युम अदु कुकी सिंग मै थदोखरबा मतुंगदा संबल खजिनदुना थमख्रे हाबि तारे अदुबु आइना ख्वाइदगी थमोइ सुना नुवाइतबदी लंबी मपाल फमजबा आइगी दुकान अदु सेमी पकागी मथक मखा साब दुकान प्लोनी दुकान अदु कुकी सिंगना संगसिलगा हौजिक फमदुना लैरि हाबिसिनी लैरिबा लेंगा पुलिस अमरि सिक्युरिटी फोर्स न करीमता अतिंगु पीदना आइगी दुकान अदु कुकी सिंगना मतौ क्रमना फमलिबनो हाइन संखे इम्फाल लेबा कुकी की युम सिंगदी सिक्युरिटी फोर्स न सेक्शन ngaktuna mi sanganana thami aduga atopa district sing da leiba mitei singi yum singna karigidamak ngakpi senbidabano hanghen su pausna makatana phungdurakli makasa tharak poina sana leiba pauksi dige to pamaroibi i pauksu mumyamna thamjage CAU iroi semada loiba okta African swine fever nawa thengnare Imphal West district ta ok puthok pusin tawu thingjingkhre मणिपुर ओक पक्तक नन सिबी वफम लाकपदी असिबु ओक की सैंपल गुवाहाटी थादुना संगेंग तौबद अफ्रीकन स्वाइन फेवर न सिबने हाइब खंगमंगमले हैना डायरेक्टर वेटरनरी एंड एनिमल हस्बेंडरी डॉक्टर एनजी इबोतोमीना फोंदोखरे कंट्रोल एरिया दगी ओक पुथोक पुसिन तौबा मसुम ओक की मचिनजाक पुथोक पुसिन तौबद अथिंग मथमखरे डायरेक्टरेट ऑफ वेटरनरी एंड एनिमल हस्बेंडरी की डायरेक्टर डॉक्टर एनजी इबोतोमीना हाय मणिपुर ओक सिबी की पावसी मीडिया दा फोंदोकनरकपदी की डिपार्टमेंट ना थिगत पाउखे इरोई सेमदा लेबा सेंट्रल एग्रीकल्चरल यूनिवर्सिटी की कॉलेज ऑफ एग्रीकल्चर की ऑल इंडिया कोऑर्डिनेटेड रिसर्च प्रोजेक्ट की फार्म दा ओकनाबा मसम सीबी यूरोप की पाउताबदी की अक्टोबर 9 दा टीम अमा चलग ओकदो पोस्टमार्टम तौरबा मतुंगदा अक्टोबर 10 दा सैंपल अदु गुवाहाटी दा लेबा नॉर्थ ईस्ट रीजनल डायग्नोस्टिक लैबोरेटरी दा थादुना टेस्ट तोखि RT-PCR टेस्ट तौबदा सैंपल अदु अफ्रीकन स्वाइन फेवर नि हाइबा कन्फर्म तोखि लोइना अक्टोबर 10 दा मदुगी रिपोर्ट अदु डायरेक्टोरेट फंखि ओ कुनगा मपल लेबा फार्म अदु ओ कुनगा मथु सीबी की पाउ लेबदगी सैंपल अहु मखाताना टेस्ट तौनबगी दमा NERDDL थाखरे लोइना असिबु ओ की मसाद पोस्टमार्टम तौरबा मतुंगदा लाइनुंगदा लुना फुमजिंखरे माना हाय अफ्रीकन स्वाइन फेवर सी ओक नि यामना लौनगनबा अमसुम संदोकनबा लाइना ओइबगा लोइना नाबु नारबदी हेक्तमक सीबी याबी गोइथोपले कक्सिंग मोइरांग इम्फाल ईस्ट उरखुलना सिंगबगी सैंपल तरागा मंगा ngarang थाखरे टेस्ट तौबगी रिजल्ट ngaide हाके इम्फाल वेस्ट की इरोई सेमदा लाइना आसी संदोरकलबनिना लाइना आसी मखातना संदोरक्तनबा कंट्रोल अमसुम कंटेनमेंट की थबक सिंग लोखत पाउखरे डिस्ट्रिक्ट की रैपिड रेस्पॉन्स टीम थबक हौवनना बखानखरे इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर सुचामपुर उखुलना सिंगबदा लैरिबा RRT सिंग सेमगलगा हेक मथौ तरकदा थबक तहनबा सेम सादन लैरि बागना हाय अफ्रीकन स्वाइन फेवर से अतोपा सादा संदोक्ते मियोबदसु संदोक्ते मियाम नमसिदा मिपाइनिंगाय लेति ओक्सीरिबा सेंट्रल एग्रीकल्चर यूनिवर्सिटी की अकोइबदा किलोमीटर अमगी अथापासी इन्फेक्टेड जोन हाइना लाथोप मथौ ताइ लोइना किलोमीटर 9 की अकोइबा असिबु सर्वेलेंस जोन ओइना लाथोलगनी लोइना हाइरिबा मफम सिंग असिदा लाइसेट असि थिंगनबा कंट्रोल अमसुम कंटेनमेंट की थबक लखटने हाकि मियामना ओकनाबा अमसुम सीबी यावरबदी मनाक नकपा वेटरनरी ऑफिस दा नत्रगना संजेन थोंगदा लेबा डिजीज इन्वेस्टिगेशंस लैबोरेटरी दा पाउ पिबियो ओक फार्म तौरिबसिंगना ओक की फार्म की अकोइबदा तारुतनाना थंबीदुना महिक मतंग सिंग असि संदोप थिंगनबा होनाबियो ओक लोइबा मतम साना वैक्सीन सिंगबा कापथोपियो हाकि अमरम ओइरकलिबा फिबम मसिदा मणिपुलेंगा की सेक्रेटरी वेटरनरी एंड एनिमल हस्बेंडरी की माइकल असोमना खुयेक पिदन थोकिबा नोटिफिकेशन मन हाय CAU इरोई सेम की ऑल इंडिया कोऑर्डिनेट रिसर्च प्रोजेक्ट की फार्म द योकपा ओक्सिंगदा अफ्रीकन स्वाइन फेवर नादुना सीबी रिपोर्ट लापदगी प्रिवेंशन एंड कंट्रोल ऑफ Infectious and contagious disease in animals Act 2009 की सेक्शन 20 को लोइना पारदुना सेक्शन 6 की मतुंगिना खुदक्तगी इम्फाल वेस्ट डिस्ट्रिक्ट की मफम खुदिमक
African swine fever gi control area oina khudak tigi laukthokpaga loinana laina asi mapung phana thingnaba laksinana ba masum muthatnaba thabok paikhat pahore loinana CAU iroishimbi pig farm asi African swine fever gi epicenter oina laukthoklei hai hena su paus na makatana phongdorakle duga hauskuna di myam paus matang sa lusinjarage masum myam puna no update ngamina se